Arambai Tengolna PM da memorandum pisinkrei achumba amasung manaba midyengda yumpham oiraga wari sanagadabani Manipurgi matangda mayak sengba firep ama khanganbinaba Arambai Tengolna Prime Minister Narendra Modi da ayiba Zerol Thakre Arambai Tengol General Headquarters ki control room operator Raisam Robasan na kuyek piduna Prime Minister da thakiba chel asigi matung inna miyamna fauriba nungnangba sing asi maram chade haina laurabadi ningba kainingai oiba thawongni asumba amasung manaba mijengda yumpham oiraga logi matung inna wari sanaraba matamda tungkoina chanagadaba warishin purakpa ngamgadabani khwaidagi maru oiriba wafam de Manipurda Lairiba Yellow Missing Right Identity amasung tunggi punsi mafungpana ngak senaba thorang lokhatpaduni Manipurda hojik thokliba wathoga sigi matangda wari sanaraga waroshin purakadabani haina tongan ba lupsingna phungdorakpa laikre wari sanaduna yasinaba purakpa haiba wafam asida yaningdaba laite ing tapna wari sanaduna yasinaba puraknaba honabagi mayokta Manipurgi miyamna kaidongwaidasu lepa laikide Manipurda hojik oiriba phibam asi mapungpana amasung mayak sengna khangba mathau tai haina paladuna zerol asina hai haukiba sahi kharagi manungda illegal immigrants sing amasung yellow furup singgi right ka mari leinaba thorang kya lokhalakpa laikre laibak thibadagi kumja lising ani kulumdoi ge me ahum dagi tholakkiba thodok asida miyoi khupu kharan maru oiba isu nathairaga kanglukki hana sunaba romda oina uhannaba thorang lokhalakli Assam amadi West Bengal yauna ate atopa state singdasu illegal immigration amadi indigenous right kanbaga mari lenena khudongsa daba kya mayoknari atopa state singdadi illegal immigrants sing masak khangdoknaba matik saba thorang lokhatpaga loinena yellow furup singi right ngakpi senbinaba thabak thoram sing pakhalakpa pamdaba thodok thokhide wari sanaba khaktana issue asigi warashin purakide logi oiba matik saba action lokhalaga warashin purakkibani haire Kuki singe union territory pigani haibagi ayiba cherol pirabadi Manipur leingak sembada saruba Kuki jo Guwahati da chaliba tha asigi taranithoi da Kuki jo insurgent group sing amasung Kuki MLS singi oiba mifam ama pangthokkiba aduda Kuki jo singna khundaba mfam sing da separate union territory ama Kuki singi damakta pigani haibagi ayiba serol state amasung central government na pirabadi Manipur gi anouba leingak sembada saruba haibagi warep lauki hairi Manipur legislative assembly gi mapunsi kum singi singani kuntereta loiragani assembly gi matam loidringai da khunda laita hanbagi thabak loisinggadabani loinana union territory sembagi matangda khuyek pinagadabani hairi Indian Express na report rakhiba Guwahati da phamkiba mifam aduda suspension of operation suda lairiba Kuki lalhauba group singi mihuting Kuki MLS sing amasung Kuki jo council ge member sing charugya wa singna makhoi ge separate union territory ke demand adugi maramda kupna khanaraga loinana set asida leingak sembada makhoina logadaba mayak sengba thodang amasung precondition sing semki meeting adugi maru oiba warep sing adugi manungda anouba leingak sembagi matangda state amasung central government na Kuki singi political settlement puraknabagi damakta ayiba cherol pigadabani haibadi union territory demand adugi ayaba hanana pigadabani thausiladu hojik lairiba Manipur legislative assembly ge mapunsi loidringai da pangthokadabani adugumba commitment adu yaudrabadi Manipur leingak sembada digi lapna leigani hairi Guwahati da pangthokiba mifam adu su group amasung home minister gi official singa wari sananaba honariba adugi mangoina pangthokkibani hairi Ireng Naga village attack tawkhiba KNF amasung lubasigi lusingba tiger captain gi mathakta FIR lokhatkre tha asigi taramatoi gi numidang pung 13 ga minute 30 rom taba matamda Kangpokpi district ke manung sanba Ireng Naga village ta Kuki lalharup ama oiriba KNA na khuja singda aki tuzungba kaya piramba khulgi pochai kya thugai ekhairamba amasung khulgi memorial sonda Kuki len haina tharambada natana mafam aduda Naga sing khul thadoktuna chakkinaba wahiwata kaya iramba thodok adugi matangda Gamnom Supermaina Police Station na FIR ama lokhatkre Ireng Village Authority ki Secretary Manglen Mai Ilaya Lengmaina Gamnom Supermaina Police Station gi OC da complaint file tawrakhibagi matung inna ngarang January 13 da police station asigi maikaidigi thodok aduga mari lena BNS 2023 gi section 313, 329 clause 3, 328 clause 4, 351 clause 3, amasung Arms Act 25 clause 1 C gi makhada police station asigi na FIR lokhatkibani complaint
ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯄꯣꯠꯆꯩꯁꯤꯡ ꯊꯨꯒꯥꯏꯔꯝꯕ ꯑꯃꯁꯨꯡ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯝꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ KNFꯀꯤ ꯀꯦꯗꯔꯁꯤꯡ ꯑꯃꯁꯨꯡ ꯂꯨꯕꯁꯤꯒꯤ ꯂꯨꯆꯤꯡꯕ ꯇꯥꯏꯒꯔ ꯀꯦꯞꯖꯦꯟ ꯊꯥꯡꯕꯣꯏ ꯍꯥꯎꯒꯦꯟ ꯊꯥꯡ ꯀꯦꯞꯖꯦꯟꯒꯤ ꯃꯊꯛꯇ FIR ꯑꯗꯨ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯦꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯂꯦꯡꯃꯩ ꯏꯔꯥꯌꯥ ꯂꯤꯌꯥꯡꯃꯩꯒꯤ ꯃꯥꯏꯀꯩꯗꯒꯤ KNOꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯈꯨꯜꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯊꯨꯒꯥꯏ ꯌꯩꯈꯥꯏꯔꯝꯕ ꯀꯨꯀꯤ ꯈꯨꯜꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯊꯨꯒꯥꯏ ꯌꯩꯈꯥꯏꯔꯝꯕ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯅꯋꯥꯔꯤ 12ꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈꯤꯕ ꯑꯗꯨꯗ KNFꯀꯤ ꯀꯃꯥꯟꯗꯔ ꯇꯥꯏꯒꯔ ꯀꯦꯞꯖꯦꯟꯅ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟꯗ ꯇꯦꯂꯤꯐꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯗ KNFꯀꯤ ꯀꯦꯗꯔ 30-40 ꯂꯥꯛꯂꯒ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯝꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ FIR ꯂꯧꯈꯠꯅꯕ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2015ꯅ ꯄꯨꯋꯥꯔꯤꯗ ꯑꯍꯨꯝꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯆꯍꯤ ꯑꯣꯏꯈ꯭ꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯦꯖꯦꯟꯁꯤ ꯑꯍꯨꯝꯅ ꯇꯦꯝꯄꯦꯔꯦꯆꯔꯒꯤ ꯃꯇꯥꯡꯗ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡ ꯆꯍꯤꯅ ꯄꯨꯋꯥꯔꯤꯗ ꯑꯍꯨꯝꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯆꯍꯤ ꯑꯣꯏꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2014ꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯑꯃꯁꯨꯡ 2016ꯅ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯆꯍꯤ ꯑꯣꯏꯈꯤ꯫ ꯃꯤꯑꯣꯏꯕꯅ ꯑꯁꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯂꯧꯈꯠꯂꯛꯄ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟड ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯗꯤꯚꯤꯖꯟꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯁꯥꯏꯟꯇꯤꯁꯠ ꯗꯦꯅꯤꯌꯦꯜꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯆꯩꯊꯦꯡ ꯐꯪꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2012ꯗꯒꯤ 2015 ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯅ ꯂꯩ ꯍꯥꯏꯅ ꯇꯦꯝꯄꯦꯔꯦꯆꯔꯒꯤ ꯗꯦꯇꯥ ꯅꯩꯅꯔꯤꯕ ꯕꯔꯀꯂꯤ ꯑꯥꯔꯠꯀꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯂꯦꯝꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡ ꯄꯤꯔꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯁꯜꯐꯔꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯁꯥꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯀꯨꯝꯖꯥ 1950 ꯗꯒꯤꯅ 1990 ꯐꯥꯎꯕꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯃꯃꯥꯡ ꯆꯍꯤꯗ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 1.47ꯒꯤ ꯆꯥꯡꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯀꯨꯝꯖꯥ 2015ꯒꯤ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯌꯥꯎꯕ ꯋꯥꯔꯣꯜꯁꯤꯡ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯌꯥꯝꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯖꯥ 2018ꯒꯤ ꯆꯍꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯁꯥꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 1.5ꯀꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯁꯤꯡ ꯃꯩ ꯊꯥꯕꯒꯤ ꯍꯩꯅꯕꯤ ꯊꯝꯂꯤ꯫ ꯁꯤꯡ ꯃꯩ ꯊꯥꯕ ꯑꯃꯁꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯗꯁꯇ꯭ꯔꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯃꯩꯈꯨꯅ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯣꯠꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯑꯏꯪꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯒ꯭ꯔꯤꯟꯂꯦꯟꯗ ꯐꯥꯎꯕ ꯇꯦꯝꯄꯦꯔꯦꯆꯔꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री 12 ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯟꯁꯤꯡ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯍꯤ ꯂꯥꯡꯊꯣꯔꯛꯄ ꯊꯦꯡꯅꯔꯛꯈꯤ꯫ ꯖꯅꯋꯥꯔꯤ ꯊꯥꯗ ꯂꯣꯁ ꯑꯦꯟꯖꯦꯜꯁꯀꯤ ꯃꯐꯝ ꯈꯔꯗ ꯄꯥꯛꯇꯛꯅꯅ ꯂꯥꯟꯃꯩ ꯆꯥꯛꯄꯗꯒꯤ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 100 ꯔꯣꯝ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯀꯌꯥꯃꯔꯨꯝ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤ꯫ ꯑꯏꯪ-ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯛꯄ ꯑꯃꯁꯨꯡ ꯁꯥꯐꯨ ꯀꯜꯂꯕ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯑꯦꯜ ꯅꯤꯅꯣ ꯍꯥꯏꯅ ꯈꯪꯅꯕ ꯊꯧꯑꯣꯡ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯁꯥꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯖꯨꯂꯥꯏ ꯊꯥ ꯍꯧꯒꯠꯂꯛꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯇꯦꯛꯁꯥꯁꯇ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ 135 ꯍꯦꯟꯅ ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯁꯨ ꯒ꯭ꯔꯨꯞꯄꯨ ꯀꯨꯀꯤ ꯖꯣꯃꯤ ꯃꯥꯔꯅ ꯃꯍꯨꯠ ꯁꯤꯟꯕ ꯋꯥꯍꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯗ ZROꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯄꯔꯦꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯒ꯭ꯔꯨꯞꯄꯨ ꯀꯨꯀꯤ ꯖꯣꯃꯤ ꯃꯥꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯖꯣꯃꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ZROꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯦꯗꯚꯣꯀꯦꯠ ꯕꯤꯁ꯭ꯋꯔꯖꯤꯠ ꯁꯤꯡꯍ ꯑꯃꯁꯨꯡ ꯀꯨꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔꯅ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯊꯝꯂꯛꯈꯤꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ZROꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯦꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯑꯦꯗꯤꯇꯔ, ꯄꯕ꯭ꯂꯤꯁꯔ ꯑꯃꯁꯨꯡ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯅ ꯁꯨ ꯒ꯭ꯔꯨꯞꯄꯨ ꯀꯨꯀꯤ ꯖꯣ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ZROꯅ ꯑꯦꯗꯚꯥꯏꯖꯔꯤ ꯅꯣꯠ ꯑꯗꯨ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯅ ꯆꯠꯊꯔꯤꯕ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯏ꯫ ZRO ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯕ ꯁꯛꯇꯝ ꯑꯃꯁꯨꯡ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯃꯅꯤ꯫ ꯀꯨꯝꯁꯤꯡ 2005ꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯁꯨ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPFꯇ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯒ꯭ꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯗꯥ ꯑꯃ ꯐꯪꯍꯟꯅꯕ ꯆꯪꯁꯤꯟꯕꯗꯁꯨ ZROꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯁꯨ ꯒ꯭ꯔꯨꯞꯄꯨ ꯀꯨꯀꯤ ꯖꯣꯃꯤ ꯃꯥꯔ ꯍꯥꯏꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯗꯨ ꯃꯦꯗꯤꯌꯥꯗ ꯂꯥꯟꯅ
ꯀꯝꯄ꯭ꯂꯦꯟ ꯆꯠꯊꯕ ꯑꯃꯅꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯆꯠꯊꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ ꯀꯣꯜꯀꯇꯥꯗ ꯅꯤꯄꯥ ꯚꯥꯏꯔꯁꯀꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯅꯤ ꯊꯦꯡꯅꯔꯦ ꯀꯣꯜꯀꯇꯥꯗ ꯅꯤꯄꯥ ꯚꯥꯏꯔꯁꯀꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯅꯤ ꯊꯦꯡꯅꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯅꯣꯔꯊ 24 ꯄꯔꯒꯅꯥꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯔꯥꯁꯥꯠꯇ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯋꯦꯁꯠ ꯕꯦꯡꯒꯜ ꯂꯩꯉꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯚꯥꯏꯔꯁ ꯔꯤꯁꯔꯆ ꯑꯦꯟड ꯗꯥꯏꯒꯅꯣꯁꯇꯤꯛ ꯂꯦꯕꯣꯔꯦꯇꯔꯤ (VRDL)ꯗ ꯇꯦꯁꯠ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯅꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ ꯅꯔꯁꯀꯤ ꯁꯤꯟꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯅ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯟꯗꯤꯅꯤ ꯆꯇ꯭ꯔꯕꯇꯤ ꯑꯃꯗꯤ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯔꯥꯌꯟꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯥꯒꯤ ꯆꯍꯤ 22 ꯑꯃꯗꯤ 25 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯂꯅꯥꯏ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯇ ꯄꯨꯔꯥꯕ ꯕꯔꯙꯃꯥꯟꯗ ꯆꯠꯂꯨꯕ ꯂꯩꯈꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯀꯤ ꯃꯄꯥꯟꯗ ꯆꯠꯂꯨꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧꯈꯠꯄ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯅꯛꯅꯅ ꯂꯣꯏꯅꯔꯨꯕ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯤꯄꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯏꯟꯐꯦꯛꯁꯁ ꯗꯤꯖꯤꯖꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯃꯗꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯍꯧꯈꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯏꯟꯇꯦꯟꯁꯤꯚ ꯀꯦꯌꯔ ꯌꯨꯅꯤꯠ (ICUꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯅꯗꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯏꯁꯠ ꯕꯔꯙꯋꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯅꯤꯄꯥ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯄꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯀꯧꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯦꯁꯅꯦꯜ ꯖꯣꯏꯟꯠ ꯑꯥꯎꯇꯔꯕ꯭ꯔꯦꯛ ꯔꯦꯁꯄꯣꯟꯁ ꯇꯤꯝ ꯑꯃ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯤ ꯀꯣꯜꯀꯇꯥꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯍꯦꯜꯊ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯍꯥꯏꯖꯤꯟ ꯄꯨꯅꯦꯒꯤ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯕꯥꯏꯑꯣꯂꯣꯖꯤ ꯆꯦꯟꯅꯥꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯄꯤꯗꯤꯃꯣꯂꯣꯖꯤ ꯀꯜꯌꯥꯅꯤꯒꯤ ꯑꯦꯝꯁ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟড ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯋꯥꯏꯜꯗꯂꯥꯏꯐꯀꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅꯤ ꯁꯥꯗꯒꯤ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯛꯄ ꯉꯝꯕ ꯅꯤꯄꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯃꯍꯤꯛ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯖꯥ 1999ꯗ ꯃꯂꯦꯁꯤꯌꯥꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯗꯤ ꯀꯦꯔꯂꯥꯗ ꯚꯥꯏꯔꯁ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦ ꯁꯦꯛꯄꯤꯗ ꯌꯥꯎꯕ ꯚꯥꯏꯔꯁ ꯑꯁꯤ ꯑꯣꯛ ꯑꯃꯁꯨꯡ ꯑꯇꯩ ꯁꯥ ꯃꯈꯜ ꯈꯔꯗꯁꯨ ꯁꯟꯗꯣꯛꯄ ꯊꯦꯡꯅꯩ ꯍꯥꯏꯔꯤ ꯌꯨꯑꯦꯁꯅ ꯂꯩꯕꯥꯛ 35ꯒꯤ ꯏꯃꯤꯒ꯭ꯔꯦꯟꯠ ꯚꯤꯖꯥ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯒꯤ ꯊꯕꯛ ꯂꯦꯞꯈ꯭ꯔꯦ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 35ꯒꯤ ꯏꯃꯤꯒ꯭ꯔꯦꯟꯠ ꯚꯤꯖꯥ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯒꯤ ꯊꯕꯛ ꯂꯦꯞꯈ꯭ꯔꯦ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯆꯪꯂꯛꯄ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯚꯤꯖꯥ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯊꯤꯡꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯣꯃꯥꯂꯤꯌꯥ ꯔꯁꯤꯌꯥ ꯏꯔꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟ ꯕ꯭ꯔꯥꯖꯤꯜ ꯅꯥꯏꯖꯦꯔꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯗ ꯌꯥꯎꯔꯤ ꯌꯨꯑꯦꯁꯇ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯖꯒꯦ ꯍꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯂꯝ ꯀꯣꯏꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯂꯥꯛꯄꯁꯤꯡꯗꯗꯤ ꯑꯊꯤꯡꯕ ꯑꯁꯤ ꯀꯣꯟꯁꯤꯟꯗꯦ ꯍꯥꯏꯔꯤ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯔꯤꯁꯣꯔꯁ ꯄꯨꯝꯅꯃꯛ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯂꯧꯈꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯦꯔꯤꯀꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯥꯛꯄꯗꯒꯤ ꯇꯉꯥꯏꯐꯗꯅ ꯂꯩꯕꯥꯛ 35ꯒꯤ ꯏꯃꯤꯒ꯭ꯔꯦꯟꯠ ꯚꯤꯖꯥ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯂꯦꯞꯈꯤꯕꯅꯤ ꯍꯥꯏꯔꯤ